ꯅꯨꯄꯥꯗꯣ ꯊꯋꯥꯏ ꯈꯖꯤꯛ ꯑꯣꯏꯔꯕꯁꯨ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ. ꯑꯇꯣꯞꯄ ꯅꯨꯄꯥꯒꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯥꯒꯤ ꯐꯣꯟꯒꯤ ꯅꯝꯕꯔ ꯕ꯭ꯂꯣꯛ ꯊꯝꯂꯝꯕꯗꯣ ꯃꯥ ꯇꯁꯦꯡꯅ ꯄꯦꯟꯗꯦ. ꯑꯗꯨꯕꯨ ꯎꯠꯊꯣꯛꯇ ꯇꯞꯅ ꯍꯥꯏꯔꯦ. ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯕ꯭ꯂꯣꯛ ꯊꯝꯃꯤꯁꯦ? ꯅꯨꯄꯥ ꯃꯥꯒꯤ ꯋꯥꯖꯕ ꯑꯃꯠꯇ ꯎꯗ ꯑꯗꯨꯃꯛ ꯄꯥꯝꯕꯤꯁꯤꯡꯗꯨꯒꯤ ꯃꯅꯥꯗ ꯇꯤꯟ ꯇꯥꯕ꯭ꯔꯥ ꯌꯦꯡꯗꯨꯅ ꯈꯨꯝꯂꯛꯏ. ꯅꯁꯛꯇꯣ ꯅꯨꯡꯁꯤꯃꯟꯗꯕꯒꯤ ꯇꯧꯁꯤꯟꯕ. ꯑꯩꯅ ꯅꯠꯇꯦ, ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ? ꯀꯅꯥꯅꯅꯣ ꯍꯥꯏꯅ ꯍꯥꯏꯔꯝꯂꯕꯗꯤ ꯅꯨꯄꯥ ꯃꯍꯥꯛꯇꯣ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯄꯦꯟꯖꯕ ꯐꯥꯎꯔꯝꯒꯅꯤ. ꯑꯗꯨꯕꯨ ꯈꯪꯗꯕ ꯄꯣꯠꯇ ꯊꯧꯁꯥꯗ ꯀꯔꯤꯝꯇ ꯈꯟꯗ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯗꯨꯅ ꯅꯨꯄꯥ ꯃꯍꯥꯛꯀꯤ ꯃꯐꯝꯗꯗꯤ ꯃꯥꯅ ꯊꯝꯕꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯂꯧꯈ꯭ꯔꯦ. ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ, ꯃꯆꯥ, ꯁꯦ ꯐꯣꯟ ꯂꯧꯖꯔꯣ. ꯂꯩꯆꯤꯜ ꯃꯅꯤꯡꯒꯤ ꯑꯣꯟꯊꯣꯛꯇ ꯃꯈꯨꯠꯇꯣ ꯂꯥꯝꯂꯛꯂꯒ ꯂꯧꯏ. ꯉꯥꯟꯕ ꯇꯞꯅ, ꯍꯌꯦꯡꯁꯦ ꯑꯩꯈꯣꯏꯅ ꯁꯤꯟꯕ ꯄꯥꯔꯇꯤ ꯑꯃ ꯂꯩ, ꯑꯗꯨꯗ ꯌꯥꯎꯁꯤꯗꯅ. ꯌꯥꯎꯏꯅ, ꯗꯥꯂꯣꯌꯥꯒ ꯆꯠꯁꯦ ꯍꯥꯏꯌꯦ. ꯍꯥꯏꯔꯨꯕ ꯈꯨꯗꯤꯡ ꯅꯨꯄꯥ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯀꯥꯏꯅꯕ ꯑꯣꯏꯔꯔꯦ. ꯉꯥꯟꯕ ꯇꯞꯅ ꯍꯥꯏꯔꯦ. ꯌꯥꯎꯕꯨ ꯌꯥꯎꯗꯣ ꯑꯣꯏꯔꯗꯤ ꯌꯥꯔꯦꯗ. ꯉꯁꯥꯏꯗꯩ ꯃꯅꯤꯡ ꯑꯣꯟꯊꯣꯛꯂꯝꯕ ꯅꯨꯄꯤꯗꯣ ꯉꯥꯟꯕꯗ ꯂꯩꯁꯤꯜꯂꯛꯂꯒ, ꯂꯝꯄꯥꯛꯇ ꯐꯤꯆꯪꯈꯜꯂꯒ ꯑꯣꯏꯅ ꯇꯧꯁꯦꯅ ꯍꯥꯏꯈꯤꯕꯅꯤ ꯗꯥꯂꯣꯌꯥꯗ ꯑꯩꯅ. ꯔꯨꯝꯗ ꯇꯧꯕꯗ ꯁꯣꯔ ꯏꯐꯨꯟ ꯐꯨꯟꯒꯠꯀꯗꯕ ꯃꯥꯜꯂꯦ. ꯂꯝꯄꯥꯛꯇ ꯅꯨꯡꯁꯤꯠ ꯐꯖꯅ ꯐꯪꯂꯒ ꯇꯧꯕꯗꯨꯅ ꯅꯨꯡꯉꯥꯏꯗꯣꯏ ꯃꯥꯜꯂꯦꯕ. ꯑꯗꯨꯗꯤ ꯍꯌꯦꯡ ꯂꯣꯌꯥꯒꯁꯨ ꯆꯠꯂꯅꯤ ꯍꯥꯏꯕꯅꯤꯅ ꯅꯪꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗꯣ ꯇꯥꯎꯂꯣ. ꯂꯝꯄꯥꯛꯇ ꯆꯠꯁꯤ, ꯑꯗꯨꯒ ꯁꯦꯝꯖꯔꯨ ꯅꯪꯅ ꯍꯥꯏꯔꯒ. ꯂꯩꯆꯤꯜ ꯍꯔꯥꯎꯅ, ꯑꯁꯦꯡꯕ? ꯑꯁꯦꯡꯕꯩꯅꯤ, ꯂꯥꯛꯑꯣ. ꯅꯪꯒꯤ ꯒꯥꯔꯤꯁꯦ ꯁꯤꯗ ꯑꯗꯨꯝ ꯊꯝꯃꯝꯃꯣ, ꯑꯗꯨꯒ ꯑꯩꯒꯤꯗ ꯄꯨꯂꯞ ꯆꯠꯂꯁꯤ. ꯍꯥꯏꯔꯒ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯣ ꯇꯥꯟꯅꯕ. ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ 30ꯃꯨꯛꯇ ꯑꯁꯤꯒꯤꯗ ꯂꯩꯕ ꯂꯝꯄꯥꯛ ꯑꯆꯧꯕꯗꯣ ꯑꯗꯨꯗ ꯂꯥꯛꯑꯣ. ꯑꯗꯨꯒ ꯐꯖꯕ ꯃꯆꯨ ꯃꯃꯦꯟ ꯊꯣꯛꯄꯅꯦ ꯐꯤꯖꯪ ꯈꯔꯁꯨ ꯄꯣꯔꯛꯑꯣ. ꯍꯥꯏꯔꯝꯂꯒ ꯂꯩꯆꯤꯜꯗ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯏ. ꯂꯩꯆꯤꯜꯗꯤ ꯆꯠꯄ ꯍꯧꯗꯨꯅ ꯂꯩꯔꯝꯂꯦ. ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤꯗꯣ ꯊꯧꯔꯨꯔꯒ ꯂꯝꯄꯥꯛ ꯇꯝꯅ ꯂꯥꯛꯏ. ꯂꯩꯆꯤꯜ ꯁꯛꯐꯝꯗꯣ ꯈꯖꯤꯛ ꯁꯨꯛꯆꯤꯜꯂꯒ, ꯃꯝꯕ, ꯂꯝꯄꯥꯛꯁꯤꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯤꯜꯂꯤꯁꯦ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ? ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯁꯦ ꯕꯤꯜꯗꯤꯡꯗ ꯑꯗꯨꯝ ꯇꯥꯗꯣꯏꯕ ꯖꯥꯠꯂꯣ? ꯇꯥꯔꯣꯏꯗ. ꯃꯣꯏꯅ ꯐꯅ ꯂꯝꯄꯥꯛꯁꯤꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯤꯟꯅꯕ ꯍꯣꯠꯅꯔꯁꯨ ꯅꯪꯅ ꯄꯥꯝꯈ꯭ꯔꯕ ꯃꯐꯝꯅꯤ. ꯑꯩꯅ ꯍꯦꯛꯇ ꯅꯥꯟꯊꯣꯛꯍꯟꯒꯗ꯭ꯔꯅꯦ? ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯂꯒ ꯂꯝꯄꯥꯛ ꯑꯗꯨꯗ ꯈꯥꯝꯃꯤ. ꯑꯗꯨꯒ ꯂꯩꯆꯤꯜꯒ ꯉꯥꯟꯕꯒ ꯀꯨꯝꯊꯔꯛꯂꯦ. ꯎꯔꯛꯂꯦ ꯂꯥꯡꯂꯤꯕ ꯃꯤ ꯑꯗꯣ. ꯁꯣꯝꯗ ꯐꯤꯖꯪꯗꯣ ꯐꯖꯅ ꯈꯜꯂꯣ. ꯔꯣꯁꯀ ꯇꯧꯔꯣꯏ. ꯑꯁꯥꯕ ꯑꯣꯏꯔꯁꯨ ꯃꯩꯇꯩꯒꯤ ꯇꯈꯦꯜꯂꯩ ꯁꯅꯥꯔꯩ ꯃꯈꯣꯏꯅ ꯂꯩꯇꯦꯡꯍꯟꯒꯗꯕꯅꯤ. ꯉꯥꯟꯕ ꯃꯃꯤꯠ ꯑꯅꯤꯃꯛ ꯁꯨꯞꯆꯤꯜꯂꯒ, ꯗꯦꯝ ꯏꯠ. ꯂꯩꯆꯤꯜꯅ, ꯗꯥꯂꯣꯌꯥ. ꯂꯣꯌꯥ ꯃꯅꯤꯡꯗ ꯑꯣꯟꯊꯣꯔꯛꯂꯒ, ꯊꯣꯏꯕꯤ, ꯅꯪꯗꯤ ꯁꯤꯗ ꯂꯥꯛꯑꯕ ꯌꯥꯝ ꯐꯔꯦ. ꯅꯪꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗꯣ ꯈꯜꯂꯨ ꯂꯥꯛꯑꯣ. ꯂꯩꯆꯤꯜ ꯍꯔꯥꯎꯅ ꯃꯈꯣꯡꯗꯣ ꯊꯥꯡꯕ ꯍꯧꯈ꯭ꯔꯦ. ꯉꯥꯟꯕꯅ, ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯩꯒ ꯂꯥꯛꯄ ꯇꯥꯕ. ꯊꯥꯡꯂꯝꯕ ꯂꯩꯆꯤꯜꯒꯤ ꯈꯣꯡꯊꯥꯡ ꯆꯞ ꯂꯦꯞꯈꯤ. ꯃꯃꯥꯏꯗꯣ ꯂꯩꯁꯤꯜꯂꯛꯂꯒ, ꯀꯩꯅꯣ? ꯑꯩꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯇꯧꯕꯤꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯑꯄꯥꯝꯕ ꯃꯑꯣꯡ ꯈꯜꯂꯨꯒꯦ ꯇꯧꯕꯅꯤ. ꯅꯪꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗꯣ ꯍꯧꯖꯤꯛ ꯄꯨꯔꯛꯀꯗꯕ ꯐꯤꯖꯪꯁꯤꯡꯗꯨꯗꯒꯤ ꯈꯜꯂꯨ. ꯑꯁꯤ ꯁꯤꯗꯣꯛꯑꯗꯕꯅꯤ. ꯋꯥꯍꯩꯗꯣ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯇꯕꯅ ꯂꯣꯌꯥꯁꯨ ꯇꯥꯍꯧꯏ. ꯁꯤꯗꯣ. ꯍꯦꯛ ꯁꯤꯗꯣꯛꯅꯕ ꯍꯣꯠꯅꯔꯕ ꯂꯣꯌꯥ ꯀꯅꯥꯅꯣ ꯈꯪꯍꯟꯒꯦ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯉꯥꯟꯕ ꯍꯣꯏꯒꯤ ꯒꯥꯔꯤꯁꯤꯡꯁꯨ ꯂꯣꯏꯅ ꯄꯥꯏꯁꯤꯜꯂꯛꯂꯦ. ꯐꯤꯖꯪ ꯄꯨꯕ ꯒꯥꯔꯤꯁꯨ ꯌꯥꯎꯔꯛꯂꯦ. ꯂꯩꯆꯤꯜꯅ, ꯑꯌꯥ, ꯑꯁꯤꯗꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯃꯆꯨꯅꯤ. ꯉꯥꯟꯕ ꯅꯣꯛꯑꯒ, ꯁꯦꯝ ꯇꯨ ꯌꯨ. ꯐꯤꯖꯪ ꯑꯗꯨ ꯑꯉꯧꯕꯗ ꯍꯤꯒꯣꯛꯅ ꯌꯥꯝꯅ ꯐꯖꯅ ꯆꯦꯜꯂꯤ. ꯑꯗꯨꯒ ꯍꯤꯒꯣꯛ ꯃꯆꯨꯗ ꯁꯅꯥ ꯃꯆꯨꯅ ꯆꯦꯟꯕ ꯑꯃꯁꯨ ꯌꯥꯎꯔꯛꯏ. ꯂꯩꯆꯤꯜꯅ ꯄꯥꯝꯂꯤꯕ ꯃꯆꯨꯗꯣ ꯍꯤꯒꯣꯛ ꯃꯆꯨ ꯑꯗꯨꯅ ꯈꯔ ꯃꯝꯁꯤꯟꯕ ꯄ꯭ꯔꯁꯤꯌꯟ ꯕ꯭ꯂꯨꯅꯤ. ꯉꯥꯟꯕ ꯃꯥꯒꯤ ꯃꯤꯗꯣ ꯑꯣꯟꯁꯤꯜꯂꯒ, ꯍꯥꯟꯅ ꯈꯜꯂꯝꯃꯤꯕ ꯐꯤꯖꯪꯁꯤꯡꯁꯦ ꯂꯣꯏꯅ ꯁꯤꯗꯣꯛꯎ, ꯑꯗꯨꯒ ꯃꯆꯥꯗ ꯇꯛꯍꯜꯂꯣ. ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯒ ꯐꯤꯖꯪ ꯑꯗꯣ ꯄꯥꯏꯅꯕ ꯇꯧꯔꯛꯄꯒ, ꯀꯩꯅꯣ ꯍꯥꯟꯅ ꯈꯜꯂꯒ ꯂꯩꯔꯤꯕ ꯐꯤꯖꯪꯁꯦ ꯁꯤꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯁꯦ? ꯈꯟꯒꯦ ꯍꯥꯏꯔꯒ ꯅꯥꯀꯟ ꯑꯃꯗ ꯈꯜꯂꯨ. ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯔꯤꯖꯔꯚ ꯇꯧꯖꯈ꯭ꯔꯦ. ꯉꯥꯟꯕ ꯆꯪꯁꯤꯜꯂꯛꯂꯒ ꯇꯥꯐꯣꯏꯗꯠꯂꯤ. ꯂꯣꯌꯥ ꯌꯥꯝꯅ ꯆꯥꯎꯅ ꯉꯥꯟꯕꯕꯨ ꯂꯥꯛꯇꯅ ꯏꯜꯂꯤ. ꯂꯩꯆꯤꯜ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯐꯠ ꯂꯤꯁꯤꯜꯂꯛꯂꯒ, ꯈꯠꯅꯕꯗ ꯅꯨꯡꯗꯥꯡ ꯇꯥꯔꯅꯤꯌꯦ. ꯍꯥꯟꯅ ꯈꯟꯖꯔꯝꯕꯁꯦ ꯑꯗꯨꯝ ꯈꯜꯂꯁꯅꯨ. ꯑꯅꯤꯁꯦ ꯄꯨꯟꯁꯜꯂꯒ ꯁꯦꯝꯂꯁꯤ. ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯒꯦ. ꯅꯈꯣꯏ ꯁꯣꯝꯗ ꯂꯥꯛꯑꯣ. ꯁꯤꯒꯤ ꯐꯤꯖꯪꯁꯦ ꯑꯁꯣꯝꯗ ꯈꯜꯂꯣ. ꯇꯦꯕꯜꯁꯤꯡꯁꯤꯅ ꯂꯣꯌꯥ ꯍꯣꯏꯒꯤꯁꯦ ꯇꯧꯔꯁꯤ.
ꯑꯗꯨꯒꯅꯦ ꯂꯩ ꯊꯦꯠꯄꯗꯨꯗꯤ ꯍꯌꯦꯡ ꯑꯗꯨꯝꯅꯦ ꯈꯨꯗꯛꯇ ꯊꯦꯠꯂꯁꯦ ꯇꯦꯛ ꯇꯦꯛ ꯂꯥꯎꯕ ꯑꯗꯨꯅ ꯉꯥꯟꯕ ꯍꯣꯏꯗꯤ ꯍꯦꯛꯂꯁꯦ ꯂꯩꯆꯨꯜꯅ ꯇꯥꯛ ꯇꯥꯛꯇꯨꯅ ꯐꯖꯅ ꯁꯦꯝꯂꯤ ꯃꯈꯣꯏ ꯕꯤꯖꯤꯅꯦꯁꯃꯦꯟ ꯈꯔ ꯄꯨꯟꯒꯗꯕꯅ ꯌꯦꯛꯅꯔꯕꯁꯨ ꯂꯥꯡꯂꯦꯟ ꯍꯣꯏ ꯎꯁꯄꯔ ꯍꯣꯏꯁꯨ ꯌꯥꯎꯒꯗꯧꯔꯤꯕꯅꯤ ꯂꯩꯆꯨꯜ ꯃꯈꯅꯥꯎꯗꯣ ꯈꯔ ꯈꯔ ꯀꯪꯂꯤ ꯉꯁꯥꯏꯗꯒꯤ ꯂꯥꯎꯕꯗ ꯉꯥꯟꯕꯁꯨ ꯂꯣꯌꯥꯁꯨ ꯐꯝꯂꯒ ꯌꯦꯡꯂꯤꯕꯅꯤ ꯂꯩꯆꯤꯜ ꯂꯣꯌꯥꯗꯅ ꯈꯔ ꯀꯣꯏꯗꯦ ꯃꯔꯨ ꯀꯨꯝꯈꯜꯂꯦ ꯉꯥꯟꯕꯗꯤ ꯄꯨꯔꯥ ꯍꯩꯅꯗꯕꯤꯅꯤ ꯂꯩꯆꯤꯜ ꯂꯣꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯏꯁꯤꯡ ꯑꯝꯇ ꯄꯤꯔꯣ ꯈꯧꯔꯥꯡꯕꯗ ꯂꯣꯏꯔꯦ ꯀꯩꯅꯣ ꯀꯪꯉꯒ ꯁꯤꯒꯗꯕ ꯃꯥꯜꯂꯤ ꯅꯨꯡꯁꯥꯁꯤꯅ ꯃꯔꯣ ꯑꯃ ꯂꯣꯌꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯕꯣꯇꯜꯗꯣ ꯂꯩꯆꯤꯜꯗ ꯄꯤꯔꯛꯑꯦ ꯂꯩꯆꯤꯜꯁꯨ ꯂꯧꯔꯒ ꯊꯛꯑꯦ ꯉꯥꯟꯕꯗꯤ ꯃꯃꯤꯠꯇꯣ ꯈꯥꯅ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯂꯩ ꯃꯁꯤ ꯅꯨꯄꯤꯁꯦ ꯀꯩꯅꯣ ꯃꯥꯒꯤꯗꯃꯛꯇ ꯇꯦꯕꯜꯁꯤꯗ ꯕꯣꯇꯜ 2-3 ꯈꯤꯜꯂꯤꯁꯦ ꯎꯗꯕ꯭ꯔꯥ ꯈꯪꯗꯦꯕ ꯂꯣꯏꯅꯃꯛ ꯍꯦꯛ ꯂꯪꯈꯥꯏꯕ ꯂꯣꯌꯥ ꯇꯞꯅ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯔꯣ ꯑꯩ ꯊꯤꯟꯕꯤꯔꯝꯃꯒꯦ ꯉꯥꯏꯈꯣꯍꯦ ꯁꯤ ꯂꯣꯏꯁꯤꯜꯂꯝꯂꯒ ꯍꯜꯂꯒꯦ ꯇꯧꯅꯤ ꯊꯤꯟꯗ꯭ꯔꯁꯨ ꯌꯥꯅꯤꯀꯣ ꯑꯩ ꯒꯥꯔꯤ ꯌꯧꯖꯔꯛꯑꯦ ꯍꯤꯡꯆꯥꯕ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝꯗ ꯊꯝꯂꯝꯕ ꯑꯣ ꯍꯣꯏ ꯌꯥꯔꯦ ꯍꯌꯦꯡꯗꯤ ꯑꯩꯅ ꯂꯧꯕ ꯂꯥꯛꯇꯣꯏꯅꯤꯀꯣ ꯍꯣꯏ ꯂꯩꯆꯤꯜ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯁꯣꯝꯗ ꯂꯥꯡꯂꯦꯟ ꯏꯟꯚꯥꯏꯇꯦꯁꯟꯗꯨ ꯄꯥꯏꯔꯒ ꯑꯩꯅ ꯅꯦꯔꯛꯄꯗꯣ ꯌꯦꯡꯉꯣꯕ ꯂꯣꯌꯥ ꯏꯕꯨꯡꯉꯣ ꯅꯇꯩꯃꯅ ꯅꯦꯔꯛꯄꯗꯣ ꯌꯦꯡꯉꯣ ꯑꯩꯁꯨꯕ ꯀꯥꯏꯗꯦ ꯅꯇꯩꯃꯅꯣ ꯃꯥꯅ ꯌꯥꯅꯤ ꯌꯥꯔꯣꯏꯁꯨ ꯈꯪꯗꯦ ꯁꯣꯝꯗꯁꯨ ꯋꯤꯁꯄꯔ ꯁꯥꯎꯅ ꯍꯌꯦꯡꯗꯤ ꯃꯤ ꯈꯔꯕꯨ ꯄꯔꯥ ꯇꯝꯕꯤꯕ ꯇꯥꯔꯦꯗꯅ ꯁꯥꯜꯂꯥ ꯃꯤ ꯎꯁꯤꯠꯇꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯌꯥꯎꯔꯛꯇꯧꯔꯤꯕ ꯖꯥꯠꯂꯥ ꯊꯧꯕꯅ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯅꯤ ꯑꯩꯅ ꯊꯦꯡꯅꯔꯗꯤ ꯃꯥꯁꯨ ꯆꯥꯔꯣꯏ ꯍꯩ ꯀꯩꯅꯣ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗꯣꯔꯤꯕꯅꯦꯗꯣ ꯌꯥꯕꯤꯔꯛꯑꯅꯤ ꯁꯛꯇꯥꯗꯨꯒ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯉꯥꯟꯕ ꯍꯣꯏꯗ ꯐꯥꯎꯕ ꯍꯟꯅ ꯐꯥꯎ ꯌꯦꯡꯕꯤꯗꯦ ꯅꯪꯉꯣꯟꯗꯗꯤ ꯌꯦꯡꯂꯛꯑꯅꯤꯍꯦ ꯇꯨꯠ ꯂꯩꯆꯤꯜ ꯂꯣꯏꯁꯤꯜꯂꯛꯂꯦ ꯃꯇꯝ ꯑꯗꯨꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ ꯂꯩꯆꯤꯜꯅ ꯍꯜꯂꯁꯤꯔꯃꯝꯕ ꯂꯥꯛꯑꯣ ꯑꯅꯤꯗꯨ ꯍꯜꯂꯛꯂꯦ ꯉꯥꯟꯕ ꯇꯞꯅ ꯍꯌꯦꯡ ꯀꯔꯤ ꯃꯆꯨ ꯁꯦꯠꯀꯦ ꯍꯥꯏꯅꯣ ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨꯅꯤ ꯀꯩ ꯃꯆꯨꯅꯣ ꯍꯥꯏꯁꯦ ꯂꯩꯆꯤꯜ ꯉꯥꯟꯕꯗ ꯁꯨꯛꯆꯤꯜꯂꯒ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯈꯪꯂꯒ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯅꯣ ꯁꯨꯝ ꯈꯪꯕ ꯌꯥꯗꯕ꯭ꯔꯥ ꯌꯥꯗꯕ ꯂꯩꯇꯦ ꯂꯣꯏꯅ ꯌꯥꯏ ꯑꯗꯨꯗꯤ ꯍꯥꯏꯔꯛꯑꯣꯗꯅ ꯕ꯭ꯂꯦꯛ ꯁꯦꯠꯀꯦ ꯕ꯭ꯂꯦꯛ ꯉꯥꯟꯕꯗꯤ ꯐꯥꯒꯤ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯏ ꯂꯩꯆꯤꯜꯗꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯔꯤꯕꯗꯣ ꯏꯁ ꯐꯥꯒꯤꯗꯤ ꯐꯥꯒꯤ ꯑꯣꯏꯔ ꯐꯔꯦ ꯀꯩꯅꯣ ꯇꯣꯛꯑꯣ ꯌꯥꯔꯦ ꯁꯤꯗ ꯑꯗꯨꯝ ꯈꯥꯝꯕꯤꯔꯣ ꯉꯥꯟꯕꯁꯨ ꯈꯥꯝꯃꯤ ꯂꯩꯆꯤꯜ ꯀꯔꯤꯝ ꯍꯥꯏꯔꯝꯗ ꯀꯨꯝꯊꯈ꯭ꯔꯒ ꯃꯥꯒꯤ ꯒꯥꯔꯤꯒꯤ ꯃꯅꯥꯛꯇ ꯁꯠ ꯆꯪꯈ꯭ꯔꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯦꯞꯂꯒ ꯂꯩ ꯊꯣꯡ ꯍꯥꯡꯗꯣꯛꯇ ꯉꯥꯟꯕ ꯅꯣꯛꯅꯤꯡꯕꯗꯣ ꯈꯥꯡꯂꯒ ꯌꯥꯝ ꯆꯠꯄ ꯌꯥꯔꯅꯤ ꯑꯁꯣꯁꯤꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯂꯩꯆꯤꯜ ꯑꯃꯨꯛ ꯄ꯭ꯔꯣꯞ ꯆꯪꯁꯤꯜꯂꯛꯏ ꯃꯆꯤꯟꯗꯁꯨ ꯍꯥꯏꯔꯦ ꯀꯨꯏꯅ ꯌꯦꯡꯅꯤꯡꯗꯕꯒꯤ ꯁꯠ ꯆꯠꯅꯤꯡꯕꯁꯦ ꯍꯦꯛ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯍꯟꯗꯣꯔꯤꯗ ꯇꯥꯏꯕꯪ ꯃꯄꯨ ꯅꯪ ꯄꯨꯛꯆꯦꯜ ꯌꯥꯝ ꯄꯤꯛꯏꯀꯣ ꯉꯁꯥꯏ ꯃꯥꯅ ꯍꯥꯞꯈꯤꯕꯗꯣ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯄꯣꯀꯦꯠꯇ ꯂꯩꯆꯤꯜ ꯉꯥꯟꯕꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯟꯕꯅ ꯉꯥꯟꯕꯒꯤ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯄꯣꯀꯦꯠꯇ ꯐꯠ ꯍꯨꯝꯖꯤꯜꯂꯛꯏ ꯉꯥꯟꯕ ꯈꯪꯅ ꯀꯩꯅꯣ ꯂꯩꯆꯤꯜꯗꯣ ꯍꯨꯝꯖꯤꯜꯂꯨꯔꯒ ꯌꯥꯎꯕꯁꯨ ꯌꯥꯎꯔꯝꯗ ꯏꯀꯥꯏꯕꯗꯣ ꯍꯦꯟꯃꯜꯂꯛꯇꯅ ꯃꯈꯨꯠꯇꯣ ꯐꯥꯎꯕ ꯁꯠꯇꯣꯛꯄ ꯉꯝꯗ ꯉꯥꯟꯕꯒꯤ ꯄꯣꯀꯦꯠꯇ ꯑꯗꯨꯃꯛ ꯍꯨꯝꯗꯨꯅ ꯂꯩ ꯂꯩꯆꯤꯜ ꯇꯞꯅ ꯅꯣꯟꯈꯠꯂꯛꯂꯒ ꯌꯦꯡꯂꯛꯏ ꯉꯥꯟꯕꯁꯨ ꯃꯉꯣꯟꯗ ꯅꯣꯛꯂꯒ ꯌꯦꯡꯂꯝꯕꯗꯨꯗ ꯃꯈꯨꯠꯇꯣ ꯐꯠ ꯁꯠꯇꯣꯛꯂꯒ ꯈꯨꯄꯥꯛꯇꯨꯅ ꯁꯤꯠ ꯊꯥꯖꯤꯜꯂꯤ ꯏꯀꯥꯏꯕ ꯈꯥꯡꯕ ꯑꯣꯏꯅ ꯊꯥꯖꯤꯟꯈꯤꯕ ꯈꯨꯄꯥꯛꯅꯤ ꯑꯗꯨꯕꯨ ꯑꯁꯥꯎꯕ ꯑꯣꯏꯅ ꯑꯣꯟꯊꯣꯛꯂꯒ ꯑꯩꯒꯤ ꯁꯣꯗꯨ ꯄꯤꯔꯣ ꯅꯪꯅ ꯅꯝꯗꯅ ꯑꯩꯁꯦ ꯖꯨꯠ ꯆꯥꯗꯕ ꯅꯨꯄꯤ ꯑꯃꯨꯛꯇ ꯍꯟꯕꯤꯔꯦ ꯉꯥꯟꯕ ꯃꯃꯥꯏꯗꯨ ꯇꯞꯅ ꯅꯥꯜꯂꯒ ꯑꯁꯤ ꯃꯥꯅ ꯆꯦꯛꯁꯤꯟꯖꯗ꯭ꯔꯒ ꯁꯣꯗꯨ ꯄꯤꯔꯛꯄꯒ ꯂꯩꯆꯤꯜ ꯐꯠ ꯂꯩꯊꯣꯛꯂꯒ ꯆꯠꯀꯦ ꯇꯧꯔꯛꯄꯗ ꯅꯤꯡꯗꯨ ꯌꯩꯔꯤꯕ ꯁꯝꯂꯥꯡ ꯑꯗꯨꯅ ꯉꯥꯟꯕꯒꯤ ꯐꯨꯔꯤꯠꯀꯤ ꯀꯨꯗꯥꯝꯗ ꯑꯃꯨꯛ ꯌꯦꯠꯁꯤꯟꯕꯤꯔꯦ ꯂꯩꯆꯤꯜ ꯃꯃꯤꯠ ꯃꯅꯥ ꯆꯦꯠꯅ ꯎꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯇꯞꯅ ꯁꯣꯜꯂꯤ ꯍꯦ ꯏꯁꯣꯔ ꯑꯩꯕꯨ ꯁꯤꯒꯤ ꯅꯨꯄꯥꯁꯤꯒ ꯀꯌꯥꯃꯨꯛ ꯂꯩꯃꯤꯟꯅꯍꯟꯅꯤꯡꯒꯦ ꯉꯥꯟꯕ ꯇꯞꯅ ꯂꯧꯊꯣꯔꯛꯂꯒ ꯀꯩꯅꯣ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯔꯤꯁꯦ ꯅꯪ ꯑꯩꯕꯨ ꯄꯥꯝꯗ꯭ꯔꯁꯨ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯅꯪꯒꯤ ꯁꯝꯂꯥꯡꯁꯤꯗꯤ ꯑꯩꯉꯣꯟꯗ ꯉꯥꯎꯔꯤ ꯂꯩꯆꯤꯜ ꯂꯧꯊꯣꯛꯄ ꯂꯣꯏꯈꯤꯕꯗꯨꯗ ꯐꯠꯆꯠꯀꯦ ꯇꯧꯔꯨꯕꯅꯤ ꯉꯥꯟꯕ ꯂꯩꯆꯤꯜꯒꯤ ꯃꯁꯝꯗꯣ ꯊꯥꯗꯣꯛꯂꯝꯗ꯭ꯔꯦ ꯂꯩꯆꯤꯜ ꯅꯥꯔꯗꯨꯅ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯂꯒ ꯉꯥꯟꯕꯒꯤ ꯑꯇꯣꯞꯄ ꯈꯖꯥꯏꯗ ꯑꯃꯨꯛ ꯁꯦꯠ ꯂꯥꯎꯅ ꯊꯥꯕꯤꯈ꯭ꯔꯦ ꯉꯥꯟꯕ ꯁꯨꯛꯂꯒ ꯑꯩꯁꯦ ꯀꯩ ꯑꯣꯏꯅ ꯎꯔꯒꯦ ꯂꯩꯆꯤꯜ ꯃꯆꯤꯟꯗꯣ ꯄꯩꯊꯣꯛꯂꯝꯂꯒ ꯃꯥꯒꯤ ꯒꯥꯔꯤꯗ ꯀꯥꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯊꯧꯗꯨꯅ ꯆꯠꯈꯤ
ꯉꯥꯟꯕꯁꯨ ꯅꯨꯛꯃꯤ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯦ꯫ ꯂꯩꯆꯤꯜ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯁꯥꯗꯨ ꯏꯔꯨ ꯂꯨꯖꯊꯣꯛꯑꯦ, ꯑꯗꯨꯒ ꯐꯃꯨꯡꯗ ꯐꯝꯊꯔꯛꯄꯒ ꯀꯣꯜ ꯑꯃ ꯂꯥꯛꯏ꯫ ꯇꯅꯨꯅ ꯀꯅꯥꯒꯤꯅꯣꯕ? ꯂꯩꯆꯤꯜ ꯃꯅꯥꯎꯄꯤꯗ ꯉꯛꯅ ꯌꯦꯡꯂꯒ, ꯀꯔꯤ ꯆꯦꯅꯦꯜꯅꯣ ꯅꯪꯅ? ꯗꯥꯍꯤꯌꯥꯏꯅꯦ꯫ ꯍꯜꯂꯣ ꯗꯥꯍꯤꯌꯥꯏ꯫ ꯇꯅꯨ ꯁꯨꯛꯂꯒ, ꯗꯥꯍꯤꯌꯥꯏ ꯀꯥꯏꯅ ꯁꯨꯛꯄꯥꯝ ꯍꯦꯛ ꯄꯥꯝꯗꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯗꯥꯂꯣꯌꯥ ꯑꯣꯏꯔꯕꯣꯏ ꯈꯜꯂꯒ ꯍꯔꯥꯎꯔꯨꯔꯦ꯫ ꯀꯩꯅꯣ ꯑꯩꯅ ꯗꯥꯂꯣꯌꯥꯅ ꯐꯣꯟ ꯇꯧꯔꯛꯂꯒ ꯊꯃꯣꯏꯁꯤꯗ ꯍꯔꯥꯎꯕ ꯐꯥꯎꯔꯛꯏꯁꯤꯅ, ꯑꯗꯨꯒ ꯇꯧꯔꯛꯇ꯭ꯔꯒꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ? ꯍꯤꯌꯥꯏꯅ ꯁꯣꯝꯗꯒꯤ, ꯊꯣꯏꯕꯤ꯫ ꯍꯥꯎ ꯇꯥꯏꯌꯦ ꯗꯥꯍꯤꯌꯥꯏ, ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ? ꯍꯥꯏꯅꯕ ꯋꯥ ꯂꯩꯇ꯭ꯔꯗꯤ ꯀꯣꯜ ꯇꯧꯔꯛꯄꯁꯤ ꯌꯥꯗꯕ꯭ꯔꯥ? ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯅꯠꯇꯤꯌꯦ, ꯀꯩ ꯑꯔꯨꯕ ꯂꯩꯒꯦ ꯍꯥꯏꯕꯅꯤꯗ꯫ ꯑꯗꯣ ꯑꯩ ꯍꯌꯦꯡ ꯄꯥꯔꯇꯤ ꯑꯃ ꯌꯥꯎꯗꯣꯔꯤꯌꯦ, ꯗꯥꯍꯤꯌꯥꯏꯁꯨ ꯆꯠꯂꯨꯁꯦ꯫ ꯀꯅꯥꯒꯤꯗ? ꯀꯩꯒꯤ ꯄꯥꯔꯇꯤꯅꯣ ꯍꯥꯏꯁꯦ? ꯍꯤꯡꯆꯥꯕ ꯍꯣꯏꯅ ꯁꯤꯟꯕꯅꯦ꯫ ꯑꯗꯣ ꯗꯥꯍꯤꯌꯥꯏ, ꯅꯪ ꯆꯠꯇ꯭ꯔꯗꯤ ꯑꯩ ꯇꯜꯂꯤ, ꯄ꯭ꯂꯤꯖ ꯌꯥꯎꯕ꯫ ꯇꯜꯂꯤꯗ ꯌꯥꯎꯕ, ꯑꯍꯤꯡ ꯆꯥꯕꯗ ꯌꯥꯝ ꯍꯩꯅꯗꯦ, ꯃꯅꯥꯎꯄꯥꯗꯨꯅ ꯈꯔꯕꯨ ꯐꯩ꯫ ꯗꯥꯍꯤꯌꯥꯏ, ꯅꯪꯅ ꯁꯦꯟꯅꯕꯤꯗꯅ ꯑꯩꯕꯨ ꯀꯅꯥꯅ ꯁꯦꯟꯅꯕꯤꯗꯣꯏꯅꯣ? ꯍꯤꯌꯥꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯞꯅ ꯍꯥꯏꯔꯦ꯫ ꯍꯣꯏ, ꯌꯥꯎꯗ꯭ꯔꯁꯨ ꯅꯪꯕꯨ ꯊꯤꯜꯂꯒꯦ, ꯑꯗꯨꯒ ꯂꯥꯞꯅ ꯒꯥꯔꯤꯗ ꯑꯗꯨꯝ ꯂꯩꯖꯔꯒꯦ꯫ ꯍꯣꯏ ꯗꯥꯍꯤꯌꯥꯏ, ꯅꯪꯁꯦ ꯌꯥꯝ ꯐꯩꯌꯦ, ꯀꯩꯒꯤꯅꯣ ꯈꯪꯗꯦ꯫ ꯍꯤꯌꯥꯏ ꯇꯞꯅ, ꯌꯥꯔꯕꯣ? ꯑꯗꯨꯗꯤꯅꯦ ꯑꯩ ꯊꯝꯃꯒꯦ, ꯃꯔꯩ ꯈꯔ ꯌꯦꯠꯅꯔꯨꯒꯦ ꯆꯦꯒ꯫ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯀꯛꯈ꯭ꯔꯦ, ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯒ ꯆꯥꯛ ꯊꯣꯡꯂꯤꯕ ꯃꯆꯦꯒ ꯃꯃꯥꯒ ꯇꯥꯟꯅꯕ꯫ ꯑꯩ ꯍꯌꯦꯡ ꯄꯥꯔꯇꯤ ꯑꯃ ꯆꯠꯀꯅꯤ, ꯑꯁꯤꯗ ꯌꯥꯅꯤ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯅꯣ ꯑꯦꯛꯁꯀ꯭ꯌꯨꯁ꯫ ꯉꯥꯟꯊꯣꯏ ꯃꯅꯥꯎꯗ ꯁꯨꯛꯂꯒ, ꯀꯗꯥꯏꯗ ꯀꯅꯥꯒꯤ ꯄꯥꯔꯇꯤ? ꯑꯁ ꯗꯥꯂꯣꯌꯥ ꯍꯣꯏꯅ ꯁꯤꯟꯕꯅꯦꯕ꯫ ꯉꯥꯟꯊꯣꯏ ꯃꯃꯥꯏ ꯈꯔꯗꯤ ꯁꯨꯛꯈꯤ, ꯑꯗꯨꯕꯨ ꯂꯣꯌꯥ ꯍꯥꯏꯔꯛꯄꯅ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯁꯥꯐꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯅꯅ ꯍꯪꯂꯛꯏ, ꯃꯀꯣꯛꯆꯥꯛꯇꯨꯗꯤ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯍꯥꯏꯁꯦ? ꯃꯣꯏꯅ ꯁꯤꯟꯕꯗ ꯃꯥ ꯌꯥꯎꯗ꯭ꯔꯗꯤ ꯂꯣꯏꯔꯦꯍꯦ꯫ ꯉꯥꯟꯊꯣꯏ ꯁꯥꯎꯅ, ꯅꯪꯅ ꯃꯥꯒ ꯁꯨꯛ ꯌꯥꯝꯅ ꯂꯣꯏꯅꯅꯤꯡꯉꯤꯁꯤꯅ ꯀꯩꯅꯣ? ꯃꯥ ꯌꯥꯎꯗꯣ ꯑꯣꯏꯔꯗꯤꯅꯦ ꯆꯠꯂꯨꯔꯅꯨ, ꯅꯠꯇꯦꯅꯦ ꯅꯪꯒꯤꯁꯦ ꯃꯥꯒ ꯑꯃꯨꯛ ꯄꯥꯝꯅꯩꯔꯦ ꯍꯥꯏꯕꯅꯤꯗ꯫ ꯂꯩꯆꯤꯜ ꯃꯆꯦꯗ ꯌꯥꯝ ꯍꯩꯅꯗꯅ ꯌꯦꯡꯂꯒ, ꯀꯩꯅꯣ ꯆꯦ ꯅꯪꯅ ꯉꯥꯡꯉꯤꯗꯨꯅ? ꯑꯩꯅꯦ ꯃꯥꯒ ꯄꯨꯟꯗ ꯌꯥꯗꯕꯒꯤ ꯄꯨꯟꯕꯅꯤꯀꯣ, ꯗꯥꯍꯤꯌꯥꯏꯒ ꯆꯠꯇꯣꯏꯅꯦ ꯍꯌꯦꯡ꯫ ꯉꯥꯟꯊꯣꯏ ꯍꯤꯌꯥꯏ ꯄꯜꯂꯛꯄꯗ ꯈꯖꯤꯛ ꯃꯃꯣꯟ ꯇꯧꯔꯒ, ꯑꯗꯨꯏꯗꯤ ꯆꯠꯂꯣ ꯌꯥꯔꯦ, ꯑꯗꯣ ꯄꯪꯊꯦꯡꯗꯤ ꯊꯦꯡꯕ ꯌꯥꯔꯣꯏꯀꯣ꯫ ꯃꯦꯝꯆꯥꯅ, ꯍꯣ ꯃꯃꯥꯁꯦ ꯅꯪꯅ ꯁꯥꯕꯤꯔꯣꯅꯦ, ꯊꯣꯏꯕꯤ ꯅꯆꯟꯁꯨ ꯄꯨꯈꯣ, ꯌꯨꯝꯗꯅꯦ ꯁꯥꯟꯇꯤꯗ ꯂꯩꯕ ꯐꯪꯗꯦ꯫ ꯃꯥ ꯍꯥꯏꯁꯨ ꯍꯥꯏꯔꯛꯇꯅ ꯑꯩ ꯀꯃꯥꯏꯅ ꯄꯨ ꯍꯥꯏꯕꯅꯣ, ꯁꯪꯗ꯭ꯔꯦ ꯆꯠꯂꯣ꯫ ꯇꯅꯨꯁꯨ ꯃꯣꯏꯒꯤ ꯀꯥꯗꯩ ꯇꯥꯔꯤꯕꯅꯤ ꯄꯩꯔꯒ, ꯑꯩꯁꯦ ꯄꯨꯅꯤꯡꯗ꯭ꯔꯤꯕꯅꯦꯕ ꯃꯥꯒꯤꯁꯦ, ꯈꯪꯅꯤꯕ꯫ ꯃꯆꯦꯒꯤ ꯐꯣꯟꯗꯣ ꯂꯥꯝꯂꯦ ꯍꯥꯏꯔꯒ ꯂꯣꯌꯥꯗ ꯀꯣꯜ ꯁꯠ ꯇꯧꯁꯤꯜꯂꯤ, ꯑꯃꯗꯨꯁꯨ ꯂꯩꯆꯤꯜꯅꯤ ꯈꯜꯂꯒ ꯌꯥꯝ ꯊꯨꯅ ꯄꯥꯏꯔꯛꯏ꯫ ꯍꯜꯂꯣ ꯊꯣꯏꯕꯤ, ꯀꯩꯗꯧꯔꯦ? ꯇꯅꯨ ꯌꯥꯝꯅ ꯇꯞꯅ ꯏꯀꯥꯏꯅ, ꯗꯗꯥ ꯑꯩꯅꯦ ꯇꯅꯨ꯫ ꯂꯣꯌꯥ ꯃꯀꯣꯛꯇꯣ ꯍꯣꯠꯂꯒ, ꯅꯥꯎꯕꯤ ꯀꯩ ꯂꯩꯔꯦ? ꯗꯗꯥ ꯅꯣꯏꯒꯤ ꯄꯥꯔꯇꯤꯗꯣ ꯑꯩꯁꯨ ꯌꯥꯎꯕ ꯌꯥꯒꯗ꯭ꯔꯣ? ꯃꯆꯦꯒ ꯃꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯖꯩ, ꯏꯀꯥꯏ ꯈꯪꯗꯕꯤ ꯃꯩꯊꯥꯕꯤ ꯑꯣꯏꯔꯕꯒꯨꯝ, ꯅꯠꯇ꯭ꯔꯒꯅ ꯆꯝꯖꯔꯤꯕꯅꯤ ꯍꯥꯏꯗꯣꯔꯤꯕ꯭ꯔꯥ? ꯂꯣꯌꯥ ꯅꯣꯛꯂꯒ, ꯏꯆꯟꯁꯨ ꯌꯥꯎꯅꯤꯡꯉꯗꯤ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ, ꯏꯆꯟꯅ ꯂꯥꯛꯄꯗ ꯀꯅꯥꯅ ꯊꯤꯡꯗꯣꯔꯤꯒꯦ? ꯇꯅꯨ ꯌꯥꯝ ꯍꯔꯥꯎꯅ, ꯍꯣꯏ ꯗꯗꯥ ꯑꯩꯁꯨ ꯂꯥꯛꯑꯅꯤ ꯑꯗꯨꯗꯤ꯫ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯊꯝꯈ꯭ꯔꯒ ꯂꯩꯊꯣꯔꯛꯄꯗ ꯂꯩꯆꯤꯜ ꯈꯥꯅ ꯌꯦꯡꯂꯒ, ꯅꯪꯒꯤꯁꯦ ꯌꯥꯎꯅꯤꯡꯂꯤꯕ ꯀꯥꯏꯗꯨꯅꯦꯕ ꯍꯥ? ꯅꯠꯇꯦꯅꯦ, ꯅꯪꯕꯨ ꯁꯤꯒꯤ ꯅꯨꯄꯥꯁꯦ ꯄꯥꯝꯂꯤꯔ ꯍꯥꯏꯕꯅꯤꯗ꯫ ꯆꯦ ꯇꯥꯅꯤꯡꯗꯦ ꯋꯥꯅꯤꯀꯣ, ꯋꯥꯊꯤ ꯋꯥꯔꯦꯝ ꯌꯥꯝ ꯇꯧꯏ, ꯃꯤꯅ ꯏꯕꯨꯡꯅꯤꯅ ꯏꯀꯥꯏꯗꯗꯅ ꯀꯨꯏꯖꯗꯗꯅ ꯍꯥꯏꯖꯔꯒ ꯅꯪꯁꯤꯗꯤꯕ꯫ ꯑꯧ ꯅꯋꯥꯅꯤꯅꯅꯦ ꯍꯥꯏꯔꯤ ꯑꯣꯏꯔꯝꯅꯤ, ꯆꯪꯁꯤꯜꯂꯨꯁꯦ ꯀꯥꯈꯠꯂꯛꯀꯦ꯫ ꯁꯣꯝꯗꯅ ꯏꯃꯨꯡ ꯑꯅꯤꯗꯨ ꯂꯣꯏꯔꯦ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ, ꯃꯈꯣꯏꯅꯤ ꯍꯦꯟꯅ ꯐꯖꯅꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯄ꯭ꯔꯤꯟꯁꯤꯂꯥꯅ, ꯏꯃꯥ ꯃꯣꯔꯣꯛ ꯑꯀꯥꯕ ꯃꯆꯨꯒꯤ ꯅꯦꯜ ꯄꯣꯂꯤꯁꯇꯨꯗꯤ? ꯔꯤꯅꯥꯅ, ꯑꯩꯅ ꯁꯪꯂꯦ, ꯑꯃ ꯑꯣꯏꯅ ꯁꯪꯂꯣ ꯌꯥꯔꯦ꯫ ꯀꯩꯅꯣ ꯃꯤꯅ ꯈꯟꯖꯔꯝꯂꯒ, ꯍꯌꯦꯡꯗꯤ ꯀꯦꯔꯤꯉꯩꯗ ꯅꯪꯂꯔꯣꯏ, ꯑꯗꯨꯅꯅꯦ ꯉꯁꯤ ꯁꯪꯒꯦ ꯇꯧꯔꯒ꯫ ꯍꯌꯦꯡ ꯁꯦꯠꯅꯕꯗꯨꯗꯨꯅꯦ ꯈꯜꯂꯨ ꯆꯣꯆꯣ, ꯈꯟꯕ ꯂꯣꯏꯔꯕꯗꯣ, ꯑꯩꯁꯨ ꯑꯗꯨꯝ ꯁꯪꯅꯤ ꯄꯤꯔꯛꯑꯣꯁꯦ꯫ ꯌꯥꯝꯅ ꯉꯜꯂꯤꯕꯒ ꯃꯥꯜꯂꯤ ꯃꯈꯣꯏꯒꯤ ꯃꯇꯧꯗꯣ, ꯑꯗꯨꯕꯨ ꯇꯁꯦꯡꯕꯗꯤ ꯄꯨꯡ 10 ꯇꯥꯔꯕꯅꯤ, ꯁꯈꯤꯁꯨ ꯌꯥꯎꯔꯤ꯫
Yaodraba haibabu nupasingdu khaktani. Nganba tumba yadraduna magi kade thoklaklaga mama mache tanaba laura'e. Ima, che, ai tumba yadre ko. Hayeng adum nanggadaba thabak sidaba. Mamaga machegado karimte he khumlakte. Nganba oiriroi khangduna adum jangkhre. Somdasu adumangai. Imungduda kochen hek chele anido puzana. Kari machuno ba? Milina. Lek ngaktoina oihalage tawni. Yeloga marang langbada yamna chamotna bimale ba. Puzana. Yelo tawge tawraga. Hayengi khanbada imung anido tumdra haiba phawba yare. Mathangi numitni loya yamna ngana hogalaklaga makhada kumtharei. Pungdo 3:30 tabada ngairibani. Adubu makhada tawramlibado ubada. Kay hairiba? Nateni. Ima noibo ahing amta tumdraba haiwane. Amukso makhadare. Ahing tumdradi dakshagal karoidro. Milina. Thoiba nang pamra yenglo. Ahanba hojikta nangidamakta puhalakta ngairibani. Pamlaba yengo. Che, white ka talida. White talit mandana pele. Grira kay nuina tawragi. As nang si subang nasay na haiba yadra khangdeba. Hojik leirasira dudya. Anthok na sulu na tawjakraba. Adubo hayeng na amok karam thoklakpa tamba ngamdaba mioibagi laibakni. Ngasi nungay haiduna leiramba. Hayeng nungmagi chara fawba leikhidaba yay. Loyana. Yarida che. Aigi ahanba setna jubalay. Aduina setlagi. Hoi. Nganbasu yamna phajaba black coat suit tie tawnaba leirare. Afaba branch tage. Lechaldi mawaga lobiba nate nungay na tumli. Tanu mache bahudoklaga. Che. Nang bahugotlome. Ngasaydagi phone sa khingise tahadra khangde. Lechal yam tanna. Nang kokpayo kidorage. Engonam tayrakeno. Nungay nene ayta tumkhige. Orendi thienge harane. Tanu phone do paikhatli loyagini. Hello, dada. Che do tumi hojik phawba. Loyana. Adudi nanguna thoklo. Orin setnaba phajaba thibadi khangdre. Nakhoi gi lebirakpani. Hoida ai thoklage. Phone thamkhraga tanu mapana thoklaklaga Loyana leiribadu tamna changsilai. Loyana nokmi. Lao. Sina nangi. Sina nachade piro. Hoi dada, thank you. Dada se yam phai. Loya tapna nokchai. Tanu loya da magi interest tum lesilakle. Madumakna mana nungsibagi ni de hairoi. Adubu khazikti pamjaba phawraklabra. Magi macheda nungsi haiba khangna. Loya su chatkre. Tanu su manungda changlakle. Tanu macheba umukauri. Che. Da loya na firol thile haiba. Nangine se. Sisina yengo. Sinane aigini. Lechil mamito khangpang thore. Aduga manawda khupang thazili. Nangona kanana law haiga. Mina pipa potse yam lawning braba. Nangdi hana lawdi ha. Nangi di bari yama leirabanina ingonda phurineba. Animang aigi loy uthoke. Lechil magini haikiba polythene tap laklaga famungi nakanda langsenke tanuna. Pamdi pamineba. Hairaga magido lokthokduna yengi. Yamna phajai. Atangba fifane ngaktani. Tanu nokfetawduna thamjinkhre. Lechil hiyaida kolto sili. Adubu bichi hairakle. Kana gori sani jatna ayuksida. Phone da thamkhige tawbaga nganba kolto silai. Lechil su tanna paikhatlaga. Kay leire mamba. Dress lerushiro. Ay yam lechai ko yare. Ay wayam chile thamo. Nganbaga wari sananingdabagi mangonda leithokpa ama yauri haiba masu khangi. Adubu kari amata haijade. Matamdi asum hokre mayamdo keba khotpa honakre. Icham chamna amata chatpadi yadabana. Mimcha machada. Ngan halo ko. Imane manga yamna nungairamde. Yenge. Ngan thoina mateng pangduna machin manaw anibo kebire. Lechil maninglomda prap chenthokraga mapada kol tawkhe. Mani tapna. Kari leire thoibe. Lechil wari pumba haikre aduga tapna. Pungmapan chapchana pangthoro. Manina. Ichabu sokloidro.
Sokloi, aina hana loina sinba loirabani. Maninglomdagi horahangadaba. Adudi ai sokloi. Yamna phajana loina khanbani. Manungda lekhiba mikhaidi sikhiba phawba yaribani. Hoi hoi, pabungne chapchana pangthorake. Pabong, ai thameko. Ai chatnaba tawrage. Pung mari tasilaklabani lechel haikibagi matung inna blackta yamna phajana setli phanik mapan naibaga rani figani. Tanu chap manai mana light green dani nganthoi manawani bu yenglaga. Inhaw singse amana amadagi tadeda. Ani maknokchai lechulda loyagi ko lae. Loirabo lawbalage. Ai noigi thongandagi khara helap leire. Da loya ai dahiyaiga lage chatlamo. Kaino yari nangna kay haike. Aiga chatkani haikeba natro. Aiga chatta yari haisini. Mari tawnuba nang swing chabada olage haira. Adugo ula adine ayam hainaroi ko. Loyaga wari sanari ngay ngan basu kulto silai. Loyagi do holda thamlaga. Kaidore mamba. Aiga salasilaw. Ay noy kita leire. Kaino ay nang gachat ni haikide. Ay ne dahi ay dane adum tinan jarage. Nang nahi ay dito tawraga leire sa kaino. Ay ginupa kita ba mangunda hay dana. Ay natupa nupada among haigadro. Ihari thami mariga ne yam tawraga nuko. Ay sarok dana ngasilak no haibra. Ihari. Ay nang gamari taw na basang jade, lao. Hayraga thamkre, lechul su tanuga thongalom na thorakle, arapada khamliba kari dutagi loyaso nganba na su ure. Asuk ningthi jay haina so hainingi, nuja mahake khuzeng, punsi chupagi so paining lakle. Mahake thodang pumnamak so puzaning lakle, adubo senajaba, ngamgadawribra mahake samlang, mahake khuzeng na khoina. Una mitmangda hiyagi gari thojilakpani. Hiyai yamna lemna kumtharaklaga mamangi thongdo hangdorei. Kakhalo. Haima, Don, nangna maningda karone. Tanuna. Chega maningda dumpula phamlage. Hiyai tapna. Hoi. Hairaga mamangi thongdo lonsinkre. Lechul su tapna kakhatkre, tanu su kakre. Lechul na khangi ubasu uri. Nupa aniduna mabu yengli haiba. Makoi anina chaknaba gari ki thongdo amuk tapna hangduna kumthakre tapna mamanglomda laklaga mamangi thongdo hangdokle hairaga kakre kana amagi mafamdadi chubani mairi adubu kana amagi mafamdana hapani nungsi inot chetli mana ngamna chetli haiba phawba yarabani makoi uhumdadi adubu lechil mahake mamagi mafamdi kana amanasu sinba ngamdre ngamlakadra khangde ngamlaklagana kanhana ngamgadawri nungai jubadi nganbani thamoigi nungsi uksanda maningda leiba maning khomba tahori mahakto